Christian lining chatpasingi achouba kumai ama oiriba Christmas na lakpada lamdam asigi ching amadi tangi mafam kayada kumai asibu harau tayamna pangthoknari. Christian lining asibu hawdok lamba Jesus Christ na pokiba numit asiga mari lainana ayuk angan badagi hauna miyamna church sing da lakna duna Ishwar ki mafamda thawni jabaga loinana laison tinson sing pangthokpaga loinana lining asiga mari lainaba ishei amadi jagoi sing lanthokpana kumai asigi maru oiba saktam oiki. Tampaki mafam kayada leiba church sing da su kumai asi pak channa pangthoknari. Chingmai rong khongnang ani karakta leiba Manipur Baptist Convention Center MBCC da pangthokiba thoramda sarukyakiba center asigi celebration committee gi chairman KS Ibotombana jat bijat ki khetna balaitana ngasi gi numit asina lakpada miyamna church ta kaduna Ishwar gi minglen saksonba asimakna aikhoi masel amatani haibagi paujal piri nungairaba numit asina lakpada furup kayana puna khunda minari balamdam asida chahonga hongba amadi furup masel gi marakta hena nungsinaba purakpa oirasano haina mahakna yaifa paujal pikhi sangakfam da leiba Catholic Church amadi chingmairong da leiba Tangkhul Baptist Church tasu Christmas kumhaiga mari leinana Ishwar gi mafamda thawni jabaga loinana laison tinson gi thabak thauram sing pangthokhi. मफम मस्जिद लेंबिराइबा खुदिंगमक्से मणिपुरदा लैरिबा काचिन कोयादगी जाति बिजाति खाइदना खुदिंगमकपो अखोइना वेलकम तौजबगा लोइनना ngasiदगी हौना ताइबंग पानबिगो इबा अवा अना नुंगाइतबा पेंदबा कयादो तुंगोइनरमनि हरगा इंगथबा नुंसिबगी हरकफम ओइरिबा इंगथबगी जुबराज प्रिंस ऑफ पीस हरिबा सिबु लौसिनजरे हरगा अखोइ इसा इसाना इंगथल तपथना मणिपुर इरै दमसिदा अखोइ लेमिनरसी हाइबसी अखोइ एमबीसी सेंटर चर्च की पास्टर अमदी दिकन बोर्ड की माइकैदगी लोइनना सिंजा लांगजरिबा क्रिसमस अमदी न्यू ईयर सेलिब्रेशन कमिटी की चेयरमैन अमोइना मयामदा एहा क्रिसमस विश तौजबगा लोइनना पुनुमकपु हैप्पी मेरी क्रिसमस हाइदना विश तौजरी. India ki Prime Minister Oremba Atal Bihari Vajpayee gi mapok numita ngasi leibak sin matungna Good Governance Day haina thauram pangthokli. December 15 bu chahi khuting afaba lengak amagi awareness pinabagi pandamda Good Governance Day haina pangthoktuna lakli. President Draupadi Murmu, Vice President Jagdeep Dhankar amadi Prime Minister Narendra Modi na ngasi former Prime Minister Atal Bihari Vajpayee gi marfutara nipan suba mapok kumonga mari lainana New Delhi da leiba Atal Bihari Vajpayee gi Memorial Sadaiv Atal da ngasi ayuk laishu katuna ikai khumnaba utki. Home Minister Amit Shah, Defense Minister Rajnath Singh, BJP President JP Nadda amadi atopa senior luchingba singsu tharom aduda saruk yaduna Vajpayee gi mafamda ikai khumnaba utki. Numit asiga mari lainana lining khudingma ki apunma mifam amasu pangthokhi. Haukiba pung kun mari da India da nauna mioi chani kun taruk positive oire laina asina maram oiraga mioi ama laikhidre fagalakpagi changcha da marfutara nipan ga 10 mek nipan suno oiri apunba confirm case na koti mari lakh ni futaruk lising humbudra tare chamaga supna taruk yaukre active case na lising ahum chamri kun ga mari da hantarakle laina asina maram